Hello, Assalamualaikum. Ma'am, ay saksang sungam da bani sisi. Adugo, ma'am, yam nungai taba pusing amadi ma'am da kedoba tiang ba mayawre. Iram dam da le bi sa sing all communities dai kenom haijage. Hojuji mayang Imphal da irang amathok padugi matang da mayang Imphal da leiba praja silinau sing da soi wari hafet sare. Aduga ground of music lady ba association sing adugi duga police station ga soi wari sare bang Imphal gi ko kari gumba ai live si network si kitang nungai te ko mya aduna police ka su jik meng phan police ka su wari sare aduga ground da lady ba juji mafam da thok thom da lady bi sil naw sing wari sare aduna communion gi weba posting to video sing athuba da amukta gaktatpiyo aduga madugi irang do police na control tawkre ko makha tabada da kaigumba miyam da khoigi nungai roi da banatraga kaigumba ma photagat pigano athubada hujik amtang delete tok nambiyo ngasai khoi fake ta miyam ma sadokri ba miyam do hujik meng fan police na control tawre na meng fan police ka so wari sana jakre aduga khoigi thawdo phom da leiba miyoi singa chu wari sa kai ko aduna masida aikogi yum da leiraga mobile da yum da tummaga longaga kit namba he na namaga kamunen irang thokna ba aduga amana amagi ke tawna bagi phibam da tawdu tawgonu ko madugi singdo manungai jade kari gumba ma tawbaga aikogi jati heta fallaga hunna bido dusu nungai te lanba chumba du mi duna lala tomba du sawduna organization lamuna lale organization do haiji aduga pangan lama na lala pangal hairo si mete na lala mete ma hairo si ko sumaina sana si aduna haksang sungam jade life ai sam sungang ja roi aduna any every life sini yang biri sing share to bio aduga ikhogi uji ikhoi comment da kai da hunai na nam dam to bio meng fan police ka huju wari sa da irang adu moina control tore adu mafam do leiba praja sing lo in santi wara mai mem tum na gre ko si da ikhoi Facebook da name da hipaga ikhoi mobile si met punungai na metnari basing aduga communion oiba adudagi miyamna kanaguma community samada thamoi sakada wa hainari basing madu tobigano any hiram da any su da ekoi communal gi oiba salhaloi si aran mi dudi aran bane na mi du ekoi gi adugi organizer loi organization do haisi mi ore mi do haisi team ore team do haisi aduna tobida ekoi gi pangal maitai na dagi adu asana sapase na si tawroi si ai ngasi fo da su ichinaw sing na adum khangbiram gani ai amuk hana amuk fawda ai maitai na pan ba yaudabni maitai haida si pan ba yaudabni pangal hai ai da sengna pangal isagi da ai palli ko maram de ai isagi ni madudi adu da ai pangal da ai palli adu mi jati pan gan koi pangal sin naw da su lan ba group to lan ba organization da du lal hai si adu ga maitai ya na pan da si adregi pangal maitai sin naw na su pangal na pan da si tok si ai masi hairaga masigi live asida yam sangna su ai thamjaroi haksangsu khitang nungai jade myam na duai obio aduga ekoi live post thagat thriba singdo ai humble request ni kathat pio masi ai na sengna iramdam si hujik si ekoi methak ta leiri bani aduna ngarang han tangai ri ekoi gi mi ma hat pagi na hatlaga yam tamthina kedoram bagi leiri ko sumbagi sigi sida adudagi nahal kukina muka ekoi gi metei silinaw da kapak pon nomena leiri sum myam meter leiri ko aduna hujika kaisulai tab dai koi hata sagalaga lebak irang thongna ba siloisi kamnunen gi oiba mina nungai ro do post thagat ki basing athu matam da delete to biu haina ai meyam da salam loina haijari thank you everyone